Hello everyone. Ngasigi video si mayam koi second hand car si da koi kamai tongna leigdage koi kari da koi ki section ba ya ba pot kari yaubage hadi kari de yengdauge leiram dai da kari da kamai tongna yenga leigdage habudugi koi ki leiba mi jugi koi section thorang habitare sam na harabada karai da kari soiba lei habudu yeng thokna na bagi koi video ne ngasi video se ado mayamda sigi idea se henasu mayamnasu idea laibiram labgani adu wargasu aingi site gi karigoma khara aina khangba khara duni mayamda share tawjabane ado video asibu ahanba yengbi bi yawarga di channel asibu subscribe tawiramo masung bell icon da press tawiramo aigi upload anoba upload to video sing adomda hana notification adum laknabagi damakta so ngasi video se haunaba tawrse mayam koigi ahanbada gari se koina laigi durbise kari makha pon ge kana aigi budget tu ni ko kwai maru important ai budget se kam gari sida karamba gari no aigi budget tu matung na khan ga dogone suppose sam na harabada ai lak ani lerga lak manga gi gari da yeng budi aroi atumai tawdana khoi aigi budget tu hana yeng biro then khoi gi mathang da karamba gari haibam lakane gari se karamba makhali gari lawrga gi aigi comfort oiba aigi chanaba aigi thabak tigi chathoiba thabak tu chanaba gari adagi aigi family member sing maruina suppose aina family member mari suppose ahum mari khak leiraga aina khoigi Fortuner gi gari 7 seater gumba sumba law kanda saigi aduna khoida haji chanada ba haiba tare ne adumba ma oirgadi madu kanade aduna madugi matang dane quite first da hoi yeng bigdo se budget to kaya kano to funding da wei ai adagi ai family member na kya no family member du matang na ai gari khanbi batai ado an bada khoi ge funding ta wi matam da gari se second hand khoi funding ta wi matam da almost gari do hadi pesa alai budu loina muksi na bida ba habadi 10 to 20% je khoigi saving oina thambiba aduga arembaduna ai gari da thadabi bhaiba tare maduna kari kana rakhe kana khoida hayeng gari second hand hais da bu khoigi asoiba adagi sihana sinaraga lakhraba gari ni na adum yadaba part adum marak me yada adum compulsory sigidi yawrak kadawraba pot amo oibani na paisa je khoigi loinamak amadu thadabi da bhaiba tare aduni adum mathangi point da amuk yengminase mathangi point am kai lak khoi mathangi point da lakadoi gari se khoi kadai di leigdoi no haiba ma question am lakane karai di leigno har kana khoi hujik kandi gari se khoi gi Maruti gi True Value adagi 24 cars adagi Mahindra gi keno Mahindra khoi gi first choice kaina khoi gi mayam leide mai gi khoi gi company gi khoi gi pre-owned car ana khoi gi mayam su leidana ko adumai tawduna adum badigi leiba chatpa yai dubu hena phabadi nangi naknaba mari mata adagi nangi imanaba sum khangna chanaba madagi hena haidi loinama hangdokpiba mamando chanaba adagi moiduna kaya pibano moina kaya pibano haido loinama hangdokpiraga leibi bane hena phagani maramdi adu hena phabadi mu aigi yam naknaba mari mata adagi aigi imanaba khangna chanaba moidagi hena leibina phagani habadi mamal gido oiro amado oiro khitang haidi ngangna bagi nungaiba masu leire adigi mathakta mu gari gi asoiba adi karai de gari magi history habatare adudi yamna close oiragadi nangonda dum sengna moina wari lithorpsu yai gari gi yadaba sini mai tawni habado adubu sungang khangna da mi amadagi tangna keno tawru taragadi yadaba mi amdudi nangonda yari makai moina omit tawna honar kaneba nang haidi puthokta na compulsory so honar kaneba ado yari makai aina haningi karai digi laigdage ha matamda khoigi my company certified oraba gari khoigi adumbadagi natragana khoigi thangna chanaba haiba tare ne ko yamna close oina thangna chanaba relatives kumbadagi hana lawbiyo masina khoidagi best hoigani adagi mathang adagi number third point da khoigi gari si magi documentation magi RC book adagi nangi mangonda yauriba documentation ji maming matha hana khoigi
check tꯧthokpiba haiba means hujikandi khoi OLX ta adagi Facebook ta kari da gari se mayam mama khoi second hand gi upload loi tawnai aduna isagi matam su mangdana ba haiba tare ko chatlaga yengdringai da hana khoi gi pau phauna biro WhatsApp ta thana biro gari gi se ne sini gari ne sini haiba do documentation hana clear oina khangdokpiba adu masangi aduga mu khoi gi somna other state tagi kayuma gari se lauge haraga su hujikandi loan nung gari da yamba su loi oina tawnabani na lainabani na loan da leiba gari se compulsory ai gi ming da register suppose ai gi na lai doine khallo se da ai gi ming da register tawa masi yade aduna madu musu section bio madu musu di yengbiba dakar oi hena khalle aduga mathang tarakpada khoi gi mari suba point da aduga husi aina haige doriba point je khoi gi diesel natragana petrol gari se khoi gi government na pi se gari ame petrol amagi magi matam se 15 years aduga diesel sina 10 years ne bago adu masi habet yengbi batai asomna gari se leiba kanda gari se scam kuina si na gado buno habigi matam ama habidi magi manufacturer gi magi chahi model number do adu yang kanda nangi nang sina doriba matam do natragadi hayang mogi matam de hen dokhrgadi nang na nauna muk ma register tawba yabagi amuk kaino di layeba aduna nangond hena khoi amang ba lakadawba aduma ma leibinina adugi model number nang sahi kyam sinagrage nang sahi kya sinagadoribno adugi su yengdabi yade adumai tawduna mathangi point da amuk gari gi market ta discontinue or kadawba gari sing haibitare samna harabada for example khoi Maruti gi Rich khoi Hyundai gi Grand not sorry I10 sugumba gari singsi amona laaroi da me nawanda hayeng khoi magi parts amagumba khoi yartaba kanda nawanda hana problem ama face tarok yabagi kudong sabale aduna sugumba gari singje yaringim khai khoi ignore tawi ba habitare ne ado then mathang amuk next point da khoi yarim khai khoi first owner dagi lowiba ai sa gari se khoi suppose aina gari se leire amadong yon thokre ade mathang manamuk amadong yon thokre madu khoi first second third owner ina mathang lei ko aduna yarim khai first tagi lowiba first ni lower kan de khoi gari gi history ju phajana magi ticket pada su yam lai adong gari da kari kamai to go khotpa habdo aduna masina khwaidagi hanna phaba option ni ko first owner dagi lowi se ado second owner dagi lowi yade habdi nati ko si harga khoi yarima makai habni ko yarim kai first owner dagi lowiyo aduna nangi damakta best oigani na aduga mathang da aina haning badi khoi gi car se gari se inspection tawba matam da khoi gi daytime yarim gi daytime doina tawiyo habdi ungdangi matam habdi khoi gi khara khoi gi masa masu khara di yam laina ungdang da di kano taw puthokpa ngamoi aduna yarim ke khoi gi pung nipan mapan dagi na pung ani ahum baugi marak sida yarim ke di sida oina check tawiyo khoi ungdang da gum bakitang mam khraga di yarim ke adu tawi gano maduna hena khoi gari da soiba mayam khoi puthokpada kudong sada kitang lakani na khale ado dumaina hadi daytime do tawiro gari gi khoi gi exterior amadi interior da kari check tawba yaba mayam leidana ado mathang yengminar se ado hawar se yengminar se ko gari gi khoi exterior gi matang dani ko khoi exterior da kamaina check tawgada gi habi yengse apan da khoi gi gari gi khoi color paint je sigi khoi color paint je kai gumba gari si color paint je shining je dum khang mane bago yeng bada hapet laptak na yeng ga magi reflection da yeng biyo khoi gi som side da kena paint tawre khala je ba som ga ani je kam ba sai magi reflection na mana roi ba adam reflection da yeng biyo aduga reflection da mana da de dum khang biro ma khoi gi repaint tawre ha ba se dum khang biro adagi khoi gi engine da kari check tawni ngai leige amdi major accident dagi kamai tawna khoi gi major accident kamai na thoki habagi khoi gi check se kamai tawgadagi habaga na khoi habet si keno je bu magi bonnet sa haget piro ga yang biro ado engine gi keno di kitang keno oire mole dugo
sida check tawgadabase akhoi maruina yengchiko na akhoi sida check tawgadoise first ta akhoi gi gari gi akhoi gi mahi ID suppose engine gi leakage habi tar mahi akhoi engine oil gumba adagi gear oil gumba any akhoi gi leakage se habet hana check tawbi ko krai da akhoi leakage obi yauge habdo smaina akhoi gi khara smaina ga laibising je sida smaina khara akhoi leakage ki type ta lairi je sumba se adum check tawbi bai ID sisina maram mora kan hang problem ama face tor ku yai tai chum yang kan da akhoi gi sigi kai tare sigi akhoi frame hai tare sigi sorse sigi frame je sigi sida yam smooth oina akhoi company dagi lakpo ergadi sigi je smooth oina loina mak lerangone buko kitang akhoi paithok paisin adagi saubagi khotpagi amta leramoy ba accident thokta bo ergadi accident thom bo ergadi sida kai makhoi yai thokpagi nungdang na thabagi natragana akhoi suppose akhoi saubagi ko adum compulsory thengnagane ba gari da maruina aina alto sus tawai maram se kari kino harkanda mostly akhoi gi somdadi ayamba alto se adum average common oina sina ba habatar adai aina sam alto se aina pick tawone so akhoi gi tire da mu yeng minase ko tire sina kamai tawga harkanda akhoi gi si da yeng biro akhoi gi company na piri se sumba tire se hek ma hek laibudagi na akhoi gi magi sigi grip sigi magi sinabagi sang se kilometer 40 to 50 maximum adum average 50 is adum pineb go 50,000 kilometers hek thawragadi ma se adum compulsory amta yawroba si sillabane ba haidi kilometers kaiguma by chance nang akhoi gi MID da kilometers suppose mathakta haidi chana daba haitarene suppose sisina tayar inong nong na lerma ba adegi moina kilometer dana yam keno tong na lerma gadi nong na haitar hadadi moi sinto khrabane ba tayar je adum khangbiyo ba si tayar je 50 kilometer dagi hena kasu moi se satlo si fa fa na le sin bagine bu ko adun simba ma yeng ba yai adagi tayar se loina mak chap mana bra yeng bi be na tangai phade ko tayar se loi mari ma adagi mo amarom da har kan na ko windshield je ko accident thoki bo ergadi windshield je se da ko mo marking lai ko ko model number da summa da check to biyo summa se da su khangane ba gari model number se adai si yom da ta ri magi glass se kai gre na traga sin gre have the proof to do ne ba so se lai su mu mo ko makha ge maiku thokpam haiba tare akhoi exhaust kick pipe se jo habet koi khuchna sana tastor yeng bi ko yela kana khutsi de kaimta koi smoke kumba koi greasy smoke hal tare ne ko atu gumba change ragadi gari do engine do kashu thadokpa laite habani ko adu kino idea de smai to ju sek to wi be ko adu koi gi hojik manung da muksanga yeng minase adai koi gi gari akhoi se manung da change adu manung da mu yeng ba yari se kari ya yeng be ya har kan oi steering se khoi gi thauba kan da alignment je suppose thawra kan da sum khoi gi steering je khoi na sungbai bai da bi da matom da direction amade ta sakhiba smaina amade ta sakhi yelom da satpra khoi left da satpra right da satpra ma ta sakhiba haib tare na sungbai bai da bi da madu khoi gi steering gi magi keno dune ba khoi accident thoki bagi side ama rom da hen magi body gi chassis gi asoiba direct padagi ne ba adumai tawdana khoi steering gi sima adumai ni yengba yai adagi mu khoi gi dashboard se dum magi fit and finish se masagi company dai lakpa ga dum accident thokpadagi kitang keno tawga dum khadi khena ni ko dum pare ga hapet dum yengbi bi ko adumai taw dum khange aduga khoi gi window power window se khoi gi up down sanaba kanda khoi kitang nuai thaba habi tare na samna sigi windows khoi chi up down smaina sanar ko matam kitang nuai thaba do su yeng bi ko madum khangani ga gi windows se chingat pakan smooth oi dra ka de
ꯁꯨꯝ ꯒꯥꯔꯤꯁꯦ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯈꯤꯇꯪ ꯂꯩ ꯍꯥꯏꯕꯗꯨꯁꯨ ꯈꯪꯕꯤꯌꯨ ꯑꯗꯒꯤ ꯔꯨꯐ ꯑꯩꯈꯣꯏꯒꯤ ꯃꯊꯛꯀꯤ ꯔꯨꯐꯁꯦ ꯁꯤꯒꯤ ꯔꯨꯐꯀꯤ ꯁꯤꯒꯤ ꯃꯣꯏꯒꯤ ꯀꯕꯔ ꯇꯧꯔꯤꯁꯦ ꯁꯤꯁꯨ ꯌꯦꯡꯕꯤꯕ ꯌꯥꯏꯀꯣ ꯇꯛ ꯇꯛ ꯇꯧꯕ ꯀꯥꯟꯗ ꯅꯝꯃ ꯌꯦꯡꯕꯤꯕ ꯀꯥꯟꯗ ꯃꯁꯥꯒꯤ ꯑꯁꯦꯡꯕ ꯑꯣꯏꯔꯒꯗꯤ ꯅꯝꯕꯗ ꯑꯩꯈꯣꯏ ꯄꯥꯛ ꯀꯩꯅꯣ ꯇꯧꯔꯣꯏ ꯆꯠꯂꯣꯏ ꯑꯗꯨꯕꯨ ꯈꯤꯇꯪ ꯅꯝꯕꯗ ꯑꯩꯈꯣꯏ ꯐꯣꯛ 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 ꯂꯥꯎꯕ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯂꯨꯖ ꯑꯣꯏꯔꯛꯑꯒꯗꯤ ꯃꯗꯨ ꯑꯗꯨꯝ ꯈꯔ ꯆꯤꯡꯅꯅꯤꯡꯉꯥꯏ ꯑꯣꯏꯔꯦ ꯑꯩꯈꯣꯏꯒꯤ ꯁꯦꯀꯦꯟ ꯍꯦꯟ ꯒꯥꯔꯤ ꯀꯃꯥꯏꯅ ꯂꯩꯒꯗꯒꯦ ꯀꯔꯤ ꯀꯔꯤ ꯗꯔꯀꯥꯔ ꯂꯩꯕ ꯆꯦꯛ ꯇꯧꯕ ꯌꯥꯕ ꯀꯔꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯌꯥꯝꯗꯣ ꯁꯨꯝ ꯑꯩ ꯑꯈꯪꯕ ꯈꯔ ꯁꯤꯌꯔ ꯇꯧꯖꯈ꯭ꯔꯦ ꯑꯗꯣ ꯑꯃꯨꯛ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯩ ꯃꯔꯤ ꯂꯩꯅꯕ ꯒꯥꯔꯤꯒꯤ ꯃꯔꯤ ꯂꯩꯅꯕ ꯇꯣꯄꯤꯛ ꯃꯌꯥꯝ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ ꯁꯣ ꯗꯦꯠꯁ ꯑꯣꯜ ꯋꯤ ꯍꯦꯞ ꯐꯣꯔ ꯇꯨꯗꯦ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯁ꯭ꯋꯥꯏꯗ ꯁꯨꯝ ꯀꯥꯏꯅꯔꯁꯦ ꯕꯥꯏ ꯕꯥꯏ